Kaching Campaign for Good Governance, a joint initiative of Kaching Foundation and Image TV towards a free and fair election and good governance. Know your candidates. Say no to favoritism. Don't accept bribes. Think before you vote. Exercise your democratic rights with a sense of duty. Elect a good leader for a good governance. Kaching Campaign for Good Governance. Ngasi Image TV amasung Kaching Foundation ga joint initiative oina pangthokchaba program Know Your Candidate pu miyeng tabiriba mayam punmak pu khurumjari program si makha tarpo oina koi hojik studio da election duna leijare koi gi ward number 4 gi mirep oina chongthok piribi koi gi Miss Pukhrambam Sanahal Devi Miss Pu taram na okchari khurumjari ahan boina akoina Miss Pu mayam da sak takpi boina koi self introduction masa amatan koi viewers singi ta mamang da thambi wai aigi iming Sri Pukhrambam Sanahal Devi aigi apokpa ibagi mingna laikhidraba Pukhrambam Tangko Singa aigi apokpi gi mingna Pukhrambam Ongbi Ibesa Devi aduga aigi leiphamna Kaching Chunang Laikai ward number 4 aduga ai Kha Manipur College da education da graduate loijarakpani aduga ai mamang 2006 to 2010 da ai Kaching Municipal Council gi councilor oina thabak purjarami aduga aikoi yamna ngallingai da haiba tare Kaching Block Mahila Congress Committee gi president su oijarami aduga district Mahila Congress Committee da sahi tare president oina lairami aduga aroibada koi Manipur Pradesh Mahila Congress Committee gi secretary administration oina su thabak tawjarami aduga akoi cultural forum women's and cultural association gi su secretary oina thabak purjare Mr. ahan boina hangjaning ba wahang si koi gi election sida contest tawni haina chongthokpire adu kari karamba nungi wakalon leibadagi election sida I chongthokta yade haina chongthokpe pano haidu sumayam da amutang share tawbiu yamna nungai ba question ne ai tasengna hairagadi 2006 ta ai rajniti kya yaujarakte adubu aigi 1 number 4 aduda nupigi reservation tabadagi club ki ichil inausing amati aigi praja singna ai isa khangdana aikoi Kaching Block Congress Committee da aigi mingsi council sigi candidate oina lepi nabagi damakta thagat pirambani aduga ai isa di sukhang khangandana club mayamna aibu support tawiduna ai election haibasi karino khangdana matamduda ai election mai pakhi aduga hauji aina sum changsilurabanina hanadagi ai angang oiringai dagi miyamgi seba tawbasi yam pamjaki aduna maram oiraga ai mamangda 2011 da ai mai thiki adubu handaki 2016 da pangthokadawriba Kaching Municipal Council gi election si mangoinana ai hek mai thiki baga ai gi ward lairiba ai gi polling committee sing adagi ai gi friend circle sing aduga Congress party gi lairiba leader sing da mathangi lakadawriba 2006 asidi ai mamangda sumai thi khrabanina ai potharage matik chaba nupa ama candidate oina putho asi haiba matamda ai kogi lairiba party gi candidate oiba yaba mioising haidi party gi candidate oige khanba mioisingna aingonda handaki su khudong chaba si pibibani ahlaman singna nupa singi di ai koi konna khanage nang mamangda mai thiraga topasi ai koi nungaite handak sigadang try to bigo haiduna ahan laman sing amadi party gi leader singna ayaba piraba matung aduda ai yamna nganna election asi campaign to hawkibani yam noise akoigi miski akoigi leadership quality tawngamba adagi mayamgi thabak tawba pamjaba samaj seva tawba pamjaba mayam du uraga ahal laman singna akoigi atopa akoigi contestant lairagasu makoina akoigi Mr. Thajabibadagi Miss oina chongthokpiu haidana anumak mayamgi thajabasi Mr. Thambiri yam nungaijai adu koigi laibak padana 2016 gi election sida Miss na kare na khalasi adu oiber taragadi koi chahi mangani
Mr. Kogi Legadoribus, Mayamgi Tazaba, Adagi Mayamgi Power Sakti Pulap, Kogi Watsi Yoina, Muslim Municipal Council Yoina, Sinabigadosi, Councillor Amoina, Aduda Haiba Sankrabasa Himangasida, Karikaridi, Toromge, Haina, Kanvibage. Yamna nungayba question ne karigumba aigi praja haibadi aigi nungsijaraba one number 4 da laiba praja khwai kibingna aibu nungsibiduna Kaching Municipal Council gi election asida mai pa anbiragadi aina tawjage khanba thabak mayam ama lei madudi matam gi oiba public ki issue kaya dasu ai mamang dasu election kadragasu miyamga punna thabak tawminabagi khudong chaba phangki aduga tungda aibu mai si pa anbirabagadi ai warta lairiba praja singa development gi matangda oiragasu ahallaman singa tana tinuknaraga tawjage khalli aduga aikogi ward development committee haidna aikoi congress ki di nominee ani amasu election su tawdana government hapkadaba leirabani ani ama karaga leirabani aduga aikoi election thengna gadawriba member 1 member 2 hairiba aigi member ani sisu mai pagla agadi ai councillor isaga thana mi manga leigadawribani ward asida adu matam gi Kaching Municipal Council da lakpa phalsinga se matam chana aikoi public da transparency oiduna aikoi kari scheme la I haibadu prajada khangalaba matungda aikoi ward development committee sida puthoktuna agenda sida nainaduna resolution lauduna ward asida darkar leiba mafamduda pira iba scheme singa se implement tawba pamjai Kogi Misna Habigi Basi, Kogi Misna Karagadi, Municipal gi authority gi matungina, Magi jurisdiction gi matungina, any lakpa scheme, any project, Ana Paket Payaba, Kogi Tabuk Maisi Adum Hazana, transparent way na Pangtopi in Habini. Although Quida source to like see, Koi Jose, Kogi Misna in a Kandiramani, 12 schedule Gimatungina, Kogi Saranga. Kogi function mapan gumani PVC masida loina yaure land use and construction of building adagi cremations mayam yaure parking gi su yaure ji mayam yaure haiba pulap si point mapan singa si kogi pangtopi gani haibani da makata pada asai misna pan gi bada kogi transparency ki matang ma panjaki adu panbiki baduda koina hajening basi koigi Kaching campaign for good governance kisi koigi business ubiramani koigi cheda aduda koina propose to basi koi number 6 ta video coverage and telecast of the proceedings of the monthly sittings of the Kaching Municipal Council haibani koigi assembly da koigi kari wai sanarige kari decision laukrage haibu live telecast over dumaina koina Kaching gisu Kaching Municipal Manda tawbo meeting any mogi proceedings may do live telecast live video telecast when tawba haibusini sida koigi miski comment amadi wakalon kari lebike sigi program simadi mostly welcome yamna nungaiba program ni tasengna hairagati Kaching Municipal Council haibase Kaching town sigi mapuni town si semgatpada Kaching Municipal Council gi sauraba role ama lai masida aikogi karak liba councillor sing aikogi ward taragani thoisida aikogi chairperson lama khallani aduga magi makhada vice chairperson lama lairani adugi makhada magi colleagues mayam ama lairani haidiba colleagues sing asida aikogi iona aikogi sitting sida mana kaino tawgani aikogi resolution draft tawbigani haidiba sitting asida aikoina tawgadaba aikoi Paula sida Kaching Municipal Council na Oliva area sida tawgadaba thabak singsi loina nainaga dawribani yamna maroiba sitting ni hairiba sitting asi aikogi live telecast tawbiduna isam samjaba public singda adagi haurokliba naharol singda aikogi yumda television yengiba ima ibel singda live telecast tawbiduna fajana uhanbiraga amaga aikoi council sina kari tawrige haibadu khangminnaba haibase yamna maru oiba poina mani masi ai yamna pamjai yam noise koigi misna ward development committee karam haina function tawi habsi koigi viewers in the pungdu pui da mangta koigi nasagi any ward ke any development koigi
ꯂꯩꯕ ꯃꯇꯝꯗ ꯑꯗꯨꯝ ꯃꯤꯇꯤꯡ ꯇꯧꯕ ꯑꯗꯒꯤ ꯑꯦꯅꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯇꯒꯤ ꯂꯥꯛꯄ ꯄ꯭ꯔꯣꯖꯦꯛꯀꯤ ꯑꯣꯏꯔꯣ ꯂꯥꯛꯄ ꯃꯇꯝꯗ ꯃꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕꯁꯤ ꯋꯥꯔꯗ ꯗꯦꯕꯂꯞꯃꯦꯟꯠ ꯀꯃꯤꯇꯤꯁꯤꯅ ꯄꯥꯡꯊꯣꯛꯏ ꯍꯥꯏꯕꯅꯤ ꯑꯗꯨ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯍꯪꯖꯅꯤꯡꯕꯁꯤ ꯀꯛꯆꯤꯡꯒꯤ ꯑꯣꯏꯅ ꯁꯨꯝꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤꯁꯨ ꯊꯧ ꯄꯨꯕꯤꯗꯨꯅ ꯂꯥꯛꯄꯁꯤꯗ ꯍꯧꯖꯤꯛ ꯀꯛꯆꯤꯡꯗ ꯌꯥꯝꯅ ꯆꯥꯎꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯩꯈꯣꯏꯒꯤ ꯁꯃꯁ꯭ꯌꯥ ꯃꯁꯤ ꯌꯥꯝ ꯊꯨꯅ ꯃꯁꯤ ꯁꯣꯜꯕ ꯇꯧꯍꯧꯗ꯭ꯔꯒꯗꯤ ꯇꯨꯡꯗ ꯀꯛꯆꯤꯡꯗ ꯑꯩꯈꯣꯏꯒꯤ ꯑꯃꯥꯡꯕ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯈꯟꯕ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯟꯕ ꯂꯩꯔꯒꯗꯤ ꯍꯥꯏꯐꯦꯠꯇꯪ ꯃꯌꯥꯝꯗ ꯍꯥꯏꯕꯤꯌꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯋꯥꯔꯗꯁꯤꯗ ꯁꯦꯕꯥ ꯇꯧꯕꯗ ꯅꯠꯇꯅ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯁꯦꯕꯥꯗꯤ ꯑꯗꯨꯝ ꯇꯧꯒꯗꯕꯅꯤ ꯃꯅꯤꯄꯨꯔꯒꯤꯗ ꯅꯠꯇꯅ ꯑꯩꯈꯣꯏ ꯃꯥꯂꯦꯝꯁꯤꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯆꯧ ꯏꯁꯨꯗ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯕꯁꯤ ꯑꯗꯨꯝ ꯄꯥꯝꯃꯤ ꯌꯥꯁꯨ ꯌꯥꯅꯤꯡꯉꯤ ꯑꯗꯨꯒ ꯀꯛꯆꯤꯡꯒꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡꯗ ꯑꯩꯅ ꯁꯨꯝ ꯇꯧꯖꯅꯤꯡꯕꯁꯤ ꯑꯩꯈꯣꯏ ꯀꯛꯆꯤꯡ ꯇꯥꯎꯟꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯀꯛꯆꯤꯡ ꯀꯩꯊꯦꯜ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯕꯖꯥꯔꯒꯤ ꯁꯥꯏꯠꯁꯤꯗ ꯑꯩꯅ ꯇꯧꯍꯟꯖꯅꯤꯡꯕ ꯑꯃꯈꯛꯇꯪ ꯑꯗꯒꯤ ꯍꯌꯦꯡ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯥꯏ ꯄꯥꯛꯑꯒꯁꯨ ꯇꯧꯖꯅꯤꯡꯕ ꯍꯥꯏꯕ ꯇꯥꯔꯦ ꯏꯊꯟ ꯈꯛꯇꯅ ꯇꯧꯕꯗꯤ ꯌꯥꯔꯣꯏ ꯑꯩꯈꯣꯏꯒꯤ ꯀꯣꯂꯤꯛ ꯃꯌꯥꯝꯗꯨꯒ ꯇꯥꯟꯅꯔꯒ ꯇꯧꯒꯗꯕꯅꯤ ꯍꯧꯖꯤꯛꯁꯤ ꯃꯥꯔꯀꯦꯠꯁꯤ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤ ꯆꯤꯟꯕ ꯍꯦꯜꯂꯦ ꯕꯖꯥꯔꯗꯤ ꯆꯥꯎꯊꯣꯛꯎ ꯌꯥꯗꯕꯅꯤ나 ꯃꯤꯒꯤ ꯃꯁꯤꯡꯅ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯄ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯁꯤꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯖꯕ ꯃꯇꯝꯗ ꯀꯛꯆꯤꯡ ꯀꯩꯊꯦꯜ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯁꯦꯟꯇꯔ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯕ ꯆꯥꯟꯗꯦꯜꯂꯣꯝꯗꯒꯤꯁꯨ ꯂꯥꯛꯄ ꯁꯨꯒꯨꯅꯨꯔꯣꯝꯗꯒꯤꯁꯨ ꯂꯥꯛꯄ ꯑꯗꯒꯤ ꯏꯚꯟ ꯑꯩꯈꯣꯏ ꯊꯧꯕꯥꯜ ꯕꯖꯥꯔꯁꯤ ꯊꯧꯕꯥꯜꯒꯤ ꯈꯤꯇꯪ ꯍꯥꯏꯊꯔꯛꯄꯗ ꯂꯩꯕ ꯑꯩꯈꯣꯏ ꯈꯨꯜꯂꯣꯟꯅꯔꯤꯕ ꯈꯨꯜꯁꯤꯡꯁꯤ ꯍꯥꯏꯕ ꯇꯥꯔꯦ ꯊꯧꯕꯥꯜ ꯃꯥꯔꯀꯦꯠ ꯂꯣꯝꯗ ꯆꯠꯄꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏ ꯀꯛꯆꯤꯡ ꯂꯣꯝꯗ ꯂꯥꯛꯅꯤꯡꯕꯒꯤ ꯋꯥꯈꯜ ꯐꯥꯎꯕ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯐꯤꯛꯀꯤ ꯁꯤꯁꯇꯦꯝ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯐꯝꯕꯤꯔꯤꯕ ꯗꯨꯀꯥꯟꯗꯥꯔꯁꯤꯡꯁꯤꯅ ꯐꯨꯠꯄꯥꯠꯇ ꯑꯩꯈꯣꯏ ꯄꯣꯠ ꯆꯩ ꯒꯣꯗꯥꯎꯟ ꯑꯣꯏꯅ ꯄꯩꯁꯤꯟꯕ ꯃꯁꯤꯒꯤ ꯁꯤꯁꯇꯦꯝꯁꯤꯗ ꯑꯩꯈꯣꯏ ꯕꯖꯥꯔꯁꯤꯗ ꯌꯥꯝꯅ ꯑꯆꯤꯟꯕ ꯑꯃ ꯐꯥꯎꯍꯜꯂꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯕꯖꯥꯔꯁꯤꯗ ꯄꯥꯔꯀꯤꯡꯒꯤ ꯁꯤꯁꯇꯦꯝꯁꯤ ꯈꯖꯤꯛꯇꯪ ꯍꯣꯠꯇꯤ ꯌꯥꯝ ꯍꯣꯠꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯐꯖꯅ ꯆꯂꯥꯏꯕꯁꯤ ꯉꯝꯗꯕꯗꯒꯤ ꯒꯥꯔꯤꯁꯤꯡꯁꯤ ꯃꯐꯝ ꯆꯥꯗꯅ ꯈꯥꯝꯕꯁꯨ ꯍꯦꯛ ꯌꯥꯎꯕ ꯃꯁꯤꯒꯨꯝꯕꯁꯤ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯥꯏ ꯄꯥꯛꯂꯛꯄ ꯇꯥꯔꯒꯗꯤ ꯀꯥꯎꯟꯁꯤꯜꯗꯨꯗ ꯃꯤꯌꯥꯝꯗ ꯄꯨꯊꯣꯛꯇꯨꯅ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯈꯟꯅꯔꯒ ꯄꯥꯔꯀꯤꯡꯒꯤ ꯁꯤꯁꯇꯦꯝ ꯑꯃꯗꯤ ꯇ꯭ꯔꯥꯐꯤꯛꯀꯤ ꯁꯤꯁꯇꯦꯝ ꯑꯗꯨꯒ ꯃꯥꯔꯀꯦꯠꯁꯤꯒꯤ ꯑꯩꯈꯣꯏ ꯆꯤꯜꯍꯜꯂꯤꯕꯁꯦ ꯈꯔꯗ ꯑꯣꯏꯔꯒꯁꯨ ꯁꯥꯐꯅꯕꯗꯣ ꯑꯩ ꯄꯥꯕ꯭ꯂꯤꯛꯀꯤ ꯏꯟꯇꯔꯦꯁꯇ ꯄꯨꯈꯠꯂꯒ ꯈꯟꯅ ꯅꯩꯅꯕꯗ ꯁꯔꯨꯛ ꯌꯥꯖꯒꯦ ꯈꯜꯂꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯃꯦꯟꯂꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯃ ꯂꯝꯗꯝ ꯑꯃ ꯄꯣꯠꯁꯦ ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡ ꯇꯥꯎꯟꯁꯤꯃ ꯆꯥꯎꯈꯠꯄꯗ ꯑꯩꯈꯣꯏ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕꯁꯤ ꯏꯀꯣꯅꯣꯃꯤ ꯃꯥꯔꯀꯦꯠ ꯐꯖꯕ ꯁꯦꯟ ꯊꯨꯝꯒꯤ ꯐꯤꯕꯝ ꯃꯥꯔꯀꯦꯠꯁꯤ ꯐꯠꯇ꯭ꯔꯒꯗꯤ ꯌꯥꯔꯣꯏꯗꯕꯅꯤꯅ ꯉꯁꯥꯏꯒꯤ ꯃꯥꯔꯀꯦꯠꯀꯤ ꯐꯤꯕꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯁꯦꯝꯗꯣꯛꯍꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤꯁꯅ ꯊꯝꯕꯤꯔꯤꯁꯦ ꯃꯁꯤꯒꯤ ꯃꯥꯔꯀꯦꯠꯀꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯥꯔꯀꯤꯡꯒꯤ ꯃꯇꯥꯡ ꯄꯟꯕꯤꯔꯦ ꯃꯤꯁꯅ ꯄꯥꯔꯀꯤꯡ ꯍꯥꯏꯕꯁꯤ ꯖꯒꯥ ꯑꯃ ꯆꯥꯎꯅ ꯀꯟꯗꯕ ꯌꯥꯗꯦ ꯃꯗꯨꯒꯤ ꯖꯒꯥ ꯀꯟꯕ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯄꯥꯔꯀꯤꯡ ꯁꯦꯝꯃꯒꯁꯨ ꯑꯩꯈꯣꯏ ꯕꯖꯥꯔ ꯃꯔꯛꯇ ꯒꯥꯔꯤ ꯑꯆꯧꯕ ꯊꯧꯖꯤꯟꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯄꯥꯛ ꯄꯨꯕ ꯒꯥꯔꯤꯅꯆꯤꯡꯕ ꯑꯇꯣꯞꯄ ꯃꯥꯜ ꯄꯨꯕ ꯑꯆꯧꯕ ꯒꯥꯔꯤ ꯊꯧꯖꯤꯟꯕꯁꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯁꯤ ꯀꯔꯤ ꯃꯣꯠ ꯂꯩꯕꯤꯒꯦ ꯍꯣꯏ ꯆꯨꯝꯃꯦ ꯑꯩꯈꯣꯏ ꯕꯖꯥꯔꯒꯤ ꯃꯌꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯁꯤ ꯐꯥꯎꯔꯕꯅꯤꯅ ꯂꯝꯕꯤꯁꯤꯗ ꯒꯥꯔꯤꯗꯨ ꯆꯠꯀꯅꯨ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯥꯎꯈꯠꯄ ꯃꯐꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯔꯤꯡ ꯔꯥꯎꯟ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯁꯤ ꯑꯃꯔꯣꯝꯗ ꯊꯤꯡꯉꯒꯁꯨ ꯑꯃꯔꯣꯝꯗ ꯆꯠꯄ ꯑꯗꯒꯤ ꯕꯜ ꯑꯃ ꯂꯩꯔꯒꯁꯨ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯗ ꯖꯔ ꯐꯥꯎꯗꯣꯛꯄ ꯌꯥꯕ ꯑꯗꯨꯒꯤ ꯃꯇꯝꯗꯨꯁꯨ ꯑꯗꯨꯝ ꯀꯛꯆꯤꯡꯗ ꯃꯇꯝ ꯑꯃꯗ ꯑꯣꯏꯔꯛꯄ ꯌꯥꯏ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯩꯇ꯭ꯔꯤ ꯑꯗꯨꯕꯨ ꯕꯖꯥꯔꯁꯤꯗ ꯆꯪꯒꯅꯨ ꯍꯥꯏꯕ ꯌꯥꯔꯣꯏꯗꯕꯅꯤꯅ ꯑꯩꯈꯣꯏ ꯂꯝꯕꯤ ꯂꯩꯕꯅꯤꯅ ꯃꯤꯗꯤ ꯑꯗꯨꯝ ꯆꯠꯀꯅꯤ ꯃꯁꯤ ꯑꯩꯈꯣꯏ ꯈꯔ ꯈꯪꯃꯤꯟꯅꯕ ꯑꯃꯗꯤ ꯆꯪꯉꯤ ꯑꯗꯨꯒ ꯌꯥꯝ ꯍꯦꯟꯅ ꯍꯦꯚꯤ ꯂꯣꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯄꯥꯕ꯭ꯂꯤꯛꯇ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯄꯣꯠ ꯆꯩꯁꯤ ꯃꯥꯟ ꯑꯆꯧꯕꯁꯤꯗꯤ ꯌꯥꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏꯒꯤ ꯕꯖꯥꯔꯁꯤ ꯄꯤꯛꯄꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤ ꯇꯤꯟꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟꯒꯤ ꯑꯆꯧꯕ ꯄꯣꯠ ꯊꯥꯕꯤꯕꯕꯨ ꯑꯣꯏꯔꯒꯁꯨ ꯃꯗꯨꯅꯗꯤ ꯍꯦꯟꯅ ꯐꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ
adu ngai bagi matam do moi da su nungai ta bani na mi chil la su school gi matam da bazar karap bagi matam da achaw man ji su adum pujil lai masigi marakta koi praja singna lai pa kon ba kai do ba che kon ba si su sat ba ya da ba thabak amadi na te chat ka dauri bani adum oina mak koi masi public su adagi koi praja gi seba tauge khali ba koi su matam kharadi masigi awa ba si adum mayok na ki gani maramdi kari gi no hairaga di koi gi atopa ꯁꯦꯝꯗꯣꯛꯄ ꯌꯥꯕ ꯂꯝꯕꯤꯁꯤ ꯃꯇꯝ ꯑꯃꯗ ꯁꯣꯏꯗꯅ ꯑꯣꯏꯔꯛꯄ ꯌꯥꯏ ꯃꯁꯤꯒꯤ ꯑꯇꯣꯞꯄ ꯂꯝꯕꯤꯁꯤ ꯁꯦꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯩꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯕꯖꯥꯔꯁꯤꯗ ꯑꯆꯧꯕ ꯒꯥꯔꯤꯁꯤ ꯆꯪꯍꯟꯗꯅ ꯑꯇꯣꯞꯄ ꯄꯥꯔꯀꯤꯡ ꯑꯃ ꯂꯥꯞꯇꯛꯅ ꯊꯝꯃꯒ ꯑꯆꯧꯕ ꯃꯥꯜꯁꯤꯡꯁꯤ ꯑꯗꯨꯗ ꯊꯥꯔꯒ ꯗꯨꯀꯥꯟꯗꯥꯔꯁꯤꯡꯁꯤꯅ ꯄꯨꯁꯤꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨꯁꯨ ꯂꯩꯔꯛꯄ ꯌꯥꯏ ꯑꯗꯨꯒ ꯏꯁꯝ ꯁꯝꯅ ꯄꯥꯔꯀꯤꯡꯗ ꯕꯁ ꯈꯥꯝꯖꯤꯟꯕꯁꯤꯐꯥꯎ ꯑꯗꯒꯤ ꯑꯩꯈꯣꯏ ꯕꯖꯥꯔ ꯃꯅꯨꯡꯗ ꯕꯁ ꯈꯥꯝꯕꯁꯤꯐꯥꯎ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯁꯥꯏꯠ ꯑꯃꯗ ꯑꯩꯈꯣꯏꯅꯗꯤ ꯃꯄꯥꯟ ꯂꯝ ꯆꯠꯄꯗ ꯑꯗꯨꯝ ꯇꯧꯏ ꯈꯤꯇꯪ ꯂꯥꯞꯅ ꯕꯁꯁꯤ ꯈꯥꯝꯃꯒ ꯑꯩꯈꯣꯏ ꯕꯖꯥꯔ ꯀꯩꯅꯣ ꯇꯦꯛꯁꯤ ꯈꯪꯗꯦ ꯀꯩ ꯈꯪꯗꯦ ꯆꯠꯂꯤꯗꯅ ꯁꯨꯃꯥꯏꯅ ꯃꯁꯤꯒꯤ ꯁꯤꯁꯇꯦꯝꯁꯦ ꯑꯣꯏꯔꯛꯄꯁꯦ ꯑꯩꯅ ꯄꯥꯝꯃꯒꯁꯨ ꯀꯣꯛ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯈꯤꯔꯣꯏ ꯃꯁꯤ ꯃꯇꯝ ꯈꯔ ꯆꯪꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯟꯕꯨ ꯈꯜꯂꯒꯗꯤ ꯑꯩꯈꯣꯏ ꯄꯥꯕ꯭ꯂꯤꯛꯅ ꯀooperation ꯇꯧꯕꯤꯗꯅ ꯑꯩꯈꯣꯏ ꯃꯇꯝ ꯈꯔ ꯈꯟꯃꯤꯟꯅꯔꯒꯗꯤ ꯄꯥꯕ꯭ꯂꯤꯛꯁꯨ ꯈꯟꯊꯃꯤꯟꯅꯕ ꯑꯗꯒꯤ ꯄ꯭ꯔꯖꯥꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ ꯂꯤꯗꯔꯁꯤꯡꯁꯨ ꯈꯟꯊꯃꯤꯟꯅꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯐꯪꯃꯤꯟꯅꯒꯅꯤ ꯍꯥꯏꯅ ꯑꯩ ꯑꯁꯥ ꯇꯧꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨ ꯃꯤꯁꯅ ꯍꯥꯏꯕꯤꯔꯤꯕꯁꯤ ꯉꯁꯥꯏꯒꯤ ꯇꯨꯡ ꯀꯣꯏꯅ ꯌꯦꯡꯂꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯗꯨꯝ ꯆꯤꯟꯕꯁꯦ ꯍꯦꯟꯒꯠꯂꯛꯀꯗꯧꯕꯅꯤꯅ ꯑꯩꯈꯣꯏꯅ ꯑꯜꯇꯔꯅꯦꯇꯤቭ ꯔꯨꯠ ꯑꯃ ꯕꯥꯏꯄꯥꯁ ꯍꯥꯏꯒꯗ꯭ꯔꯥ ꯒꯥꯔꯤ ꯑꯆꯧꯕ ꯆꯦꯟꯊꯣꯛꯐꯝ ꯑꯃ ꯐꯖꯅ ꯁꯦꯝꯍꯧꯔꯒꯗꯤ ꯆꯥꯎꯈꯠꯄ ꯂꯝꯁꯤꯡꯁꯤꯅ ꯇꯧꯔꯤꯕ ꯁꯨꯃꯥꯏꯅ ꯔꯤꯡ ꯔꯣꯗ ꯑꯃ ꯑꯩꯈꯣꯏꯒꯤ ꯂꯝ ꯂꯩꯇꯕꯁꯨ ꯅꯠꯇꯕꯅꯤꯅ ꯍꯥꯏꯖꯔꯤꯕꯀꯣ ꯑꯗꯨ ꯁꯤꯇꯤ ꯑꯇꯣꯞꯄꯗ ꯂꯝ ꯂꯩꯇꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯁꯦꯝꯅꯔꯤꯕꯅꯦꯕ ꯑꯗꯨ ꯇꯧꯕꯗꯨꯅ ꯍꯦꯟꯅ ꯇꯨꯡ ꯁꯥꯡꯅ ꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯩꯈꯣꯏꯒꯤ ꯁꯣꯂꯨꯁꯟꯗꯨ ꯑꯣꯏꯒꯅꯤ ꯍꯥꯏꯕꯤꯕꯅꯤ ꯅꯠꯇ꯭ꯔꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯤꯁ ꯑꯩꯈꯣꯏꯒꯤ ꯁꯣ ꯑꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯒꯤ ꯐꯣꯔꯃꯦꯠ ꯑꯃ ꯑꯣꯏꯅ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯂꯥꯛꯄꯤꯔꯤꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯚꯣꯠ ꯑꯄꯤꯜ ꯑꯃ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯑꯩꯈꯣꯏ ꯄꯤꯖꯩ ꯑꯩꯈꯣꯏꯒꯤ ꯏꯃꯦꯖꯀꯤ ꯑꯩꯈꯣꯏꯒꯤ ꯗꯤꯖꯤꯇꯦꯜ ꯃꯤꯗꯤꯌꯥꯒꯤ ꯇꯤꯚꯤꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯑꯗꯨꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯑꯦ ꯑꯗꯨꯅ ꯃꯤꯁꯅ ꯃꯌꯥꯝꯗ ꯚꯣꯠ ꯑꯄꯤꯜ ꯑꯃꯇꯪ ꯇꯧꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤ MS ꯀꯦꯕꯜ ꯇꯥꯕꯤꯔꯤꯕꯤ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯩꯒꯤ ꯋꯥꯔꯗ ꯅꯝꯕꯔ 4ꯗ ꯂꯩꯔꯤꯕ ꯑꯍꯜ ꯂꯃꯟ ꯎꯖꯥ ꯂꯥꯏꯒ꯭ꯔꯨ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯀꯨꯃꯥꯔꯤ ꯄꯤ ꯁꯅꯥꯜ ꯗꯦꯕꯤ ꯑꯩ ꯏꯁꯥꯃꯛꯅ ꯈꯨꯔꯨꯝꯖꯔꯤ ꯂꯥꯛꯀꯗꯧꯔꯤꯕ ꯍꯧꯖꯤꯛ ꯀꯛꯆꯤꯡ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ 2016ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯀꯥꯎꯟꯁꯤꯜꯒꯤ ꯏꯂꯦꯛꯁꯟ ꯑꯁꯤꯗ ꯄ꯭ꯔꯖꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯀꯥꯎꯟꯁꯤꯜꯗ ꯃꯤꯔꯦꯞ ꯑꯣꯏꯅ ꯊꯥꯒꯠꯄꯤꯕ ꯇꯥꯔꯒꯗꯤ ꯄ꯭ꯔꯖꯥꯁꯤꯡꯒ ꯑꯩ ꯆꯍꯤ 5 ꯑꯗꯨ ꯂꯣꯏꯅꯔꯒ ꯊꯕꯛ ꯇꯧꯖꯒꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯀꯣꯏꯖꯕ ꯃꯇꯝꯗ ꯎꯅꯔꯛꯄꯁꯨ ꯌꯥꯎꯏ ꯎꯅꯗꯕꯁꯨ ꯌꯥꯎꯏ ꯄꯨꯝꯅꯃꯛ ꯑꯗꯣ ꯑꯩꯅ ꯂꯥꯛꯇꯦ ꯊꯤꯕꯤꯗꯅ ꯑꯩ ꯏꯁꯥꯕꯨ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩ ꯂꯥꯛꯇ꯭ꯔꯒꯁꯨ ꯃꯤꯅꯨꯡꯁꯤ ꯊꯝꯕꯤꯌꯨ ꯑꯩ ꯉꯝꯅꯕꯗꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯊꯣꯡꯖꯤꯜ ꯈꯨꯗꯤꯡꯃꯛꯇ ꯑꯩꯒꯤ ꯚꯣꯠꯀꯤ ꯚꯤꯈ꯭ꯌꯥ ꯅꯤꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯖꯒꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡꯅ ꯃꯃꯥꯡꯗ ꯑꯩ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯒꯦ ꯊꯣꯛꯆꯕ ꯃꯇꯝꯗ ꯑꯩ ꯏꯁꯥꯒꯤ ꯁꯣꯏꯖꯕ ꯂꯩꯈꯤꯕꯒꯤꯁꯨ ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯃꯥꯏꯊꯤꯈꯤ ꯑꯗꯨꯕꯨ ꯑꯩ ꯅꯤꯡꯍꯟꯅꯕ ꯂꯩꯇꯅ ꯑꯩꯒꯤ ꯏꯁꯥꯒꯤ ꯑꯁꯣꯏꯕ ꯑꯃ ꯂꯩꯕꯒꯤ ꯑꯣꯏꯔꯕ꯭ꯔꯥ ꯈꯟꯖꯔꯒ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩ ꯌꯦꯛꯅꯕ ꯊꯝꯖꯗꯦ ꯑꯗꯨꯒ ꯑꯩꯅ ꯆꯍꯤ 5 ꯑꯁꯤ ꯑꯩꯒꯤ ꯂꯥꯟꯈꯤꯕ ꯄꯨꯝꯅꯃꯛꯇꯣ ꯑꯩꯅ ꯀꯣꯛꯊꯣꯛꯆꯒꯦ ꯈꯟꯗꯨꯅ ꯑꯩ ꯄ꯭ꯔꯖꯥꯒꯤ ꯁꯦꯕꯥ ꯇꯧꯔꯒ ꯂꯥꯛꯆꯈꯤ ꯑꯗꯨꯒ ꯂꯥꯛꯀꯗꯧꯔꯤꯕ 2016ꯒꯤ ꯀꯥꯎꯟꯁꯤꯜꯒꯤ ꯏꯂꯦꯛꯁꯟ ꯑꯁꯤꯗꯁꯨ ꯑꯩꯒꯤ ꯋꯥꯔꯗ ꯅꯝꯕꯔ 4ꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯈ꯭ꯋꯥꯏ ꯈꯤꯕꯤꯡꯅ ꯄꯥꯡꯖꯗ꯭ꯔꯕ ꯅꯅꯥꯏ ꯑꯩꯍꯥꯛꯄꯨ ꯃꯤꯅꯨꯡꯁꯤ ꯊꯝꯕꯤꯗꯨꯅ ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯁꯧꯒꯠꯄꯤꯌꯨ ꯍꯥꯏꯕꯁꯤ ꯄ꯭ꯔꯖꯥ ꯁꯦꯛꯇꯔ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯇ ꯑꯩ ꯚꯣꯠꯀꯤ ꯚꯤꯈ꯭ꯌꯥ ꯅꯤꯖꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯀꯣꯏꯕꯗ ꯋꯥꯔꯗ ꯅꯝꯕꯔ 4ꯒꯤ ꯖꯒꯥꯗ ꯂꯩꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅꯁꯨ ꯑꯩꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯀꯥꯎꯟꯁꯤꯜ ꯏꯂꯦꯛꯁꯟꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅꯁꯨ ꯈꯨꯔꯨꯝꯖꯔꯤ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯃꯦꯖ ꯇꯤꯚꯤꯒꯤ ꯇꯔꯞꯇꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯁꯄꯨ ꯑꯩꯈꯣꯏꯒꯤ ꯂꯥꯛꯏꯕ ꯏꯂꯦꯛꯁꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄꯤꯌꯨ ꯍꯥꯏꯅ ꯋꯤꯁ ꯇꯧꯖꯔꯤ ꯑꯗꯨꯒ ꯇꯥꯡꯂꯕ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯦꯖ ꯇꯤꯚꯤꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯂꯦꯡꯁꯤꯟꯕꯤꯔꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯃꯤꯁꯄꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ